mayambu ahanba maktada Manipuri wari yumjauna mayambu amuka hanna punemjari ngasi swai khoina tabada yamna tu sunglaba wari ma mayamgidamakta ni haidana phul hora story ma puduna laksari wari asili thokjarapa matamda swai khilangkhiba yaurabasu mayamna puksel sauna ngakpiu aduga amana channel masasibu mapung phanba matamda saruk jabi boina adomadom na like amadi subscribe share to biramu haiduna jari wari asi hingliba natraga laikhidraba kanagumba mataga mari lenana ijabori na sade bhabna saduna ijaba wari ama khangni phare mayam adudi wari asi haunaba tawjaraklagi wari asi gi maming operation theater nongju thagi matamni Dr. Sasi masada murum solaga mahaki gari manungda nong marak aduda gari do yamna kana thaurakli surup adu sumasana samkhatli aduga gari gi starting adu thadok tabida adum surup adu samdana gari do sum thauduna lai mai thong da swa saubagi mami tari aduga masil da su kai keno khangdi pungson da sonba horai aina yani hairaba maktada makhoi na hospital asi hana mamang thakta gi purakpa gumna haipawan thona sakhreda aina yani haira maktada azoba sempham ama sumang lamani masigi debajit hariba doctor asi haipawan thona sakhreda hairaga sasi masado yamna suphingi hospital dagi masasi wabana su yadrabani masagi mayum tana garido yamna kana thoraklaba matam mayum da usina sina yauri mahaki nupi su mahaki mapura balakle tabada mapal da tholai nona loin pungcho solani satin se putholagi Dr. Sasi mahaki nupi na hairakli bo apham ga amata tadi adum sola su sona mahaki thokpa tarang malang amada dum satuna mahaksu imung ta parap sangkhrai mahaki nupi na kaino nahan makhai ga iman mana da ba thodo ama mataw mo ngam itaw dawida kana ka do bayora sano saubadi amna malida haidana mahaki nupi du sumahaki matung inaduna laklai Sasi sumahaki ka da laklai aduga mahakna porakliba su kesa do tamna thammi aina haiba thabak khudimakta yadaba haibasi doctor khudimak aigi mayokta laibaga sabhek mane asumna murum solengai mahaki nupi du sumahaki tung thangba saruk aduda phasang lai mahaki nupi sanglakpada masadu ikhangkhangi nangdi sangaki so haidi kaino isaki kada sangjarapa bo yare se aisu isa se pangkhang da khangi akaigino khangdi kharanaga sauning hospital da ge ise lakpaga angang singdi tum khrabra angang di nang lakpa ngai ge haidana yamna kana ngai torambani saga du su khara saraga dum tum thakre phare se sak saraga tum kibado maduna pharabani ado hospital da kai ngang naraki yamna sauna kuma ida kaisu thoidok pangang na dida debaje ka khara nungai na taba khara lairapa kaisu thoidok pa yamna lupa thabak makti nati phare se sigi wase toklasi saga to saraga gyan tana potharagi sakhilabo khilam labani phare dudi nang di sarabra sadri nang laga pulap samina ge haidana ngairambani lao pulap puna samina rasi asi hairaga sasi saksa thokpa loisile mahaki nupi ga pulap quarter da laiba maramna sa ising ado sabolo silaba matu magi phamung sing da pathana pasang laklai mama pa ani di khungkang adu da lehobani sasi su doctor oirakpa matam kuina sangna oiraklabani hospital adu da mahakna tawriba thabak sing doctor kharaga manaduna tawriba thabak sing ado kanagumba amata khangba laiti mahaki nupi phawbada karigumba amata khangdi ngasi phawbada kanagumba amata singnaba tawda phatraba thabak mayam si Dr. Sasi amadi Devajit atai nursing Silky Priti Dr. Sibananda makhoi khara manaduna phataba thabak sing asi tawduna laklabani ngasi gi thodo odo line hek mangida lupa lak kaya phangadaba project amabu Devajit nangna he manghalaba phai asumna murum sonbado tumthaba yadana lairingai mahaki nupina tumba yadrabo kaisu thoidokpa tawdida nang tumodana nongsi su yamna kalli tummadabani ado hayang hangsi se ai su ipam dang haktang saloge yagadro
ꯑꯍꯥ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ ꯄꯥꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯇꯪ ꯆꯠꯄꯤꯔꯨꯁꯤꯔꯥꯅ ꯇꯧꯕ ꯆꯠꯂꯕꯗꯤ ꯑꯍꯤꯡ ꯂꯦꯛꯀꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤꯅꯦ ꯍꯣꯏ ꯂꯝꯕꯨꯗꯤ ꯈꯔ ꯊꯥꯞꯂꯕꯅꯤꯅ ꯑꯍꯤꯡꯕꯨꯗꯤ ꯂꯦꯛꯄ ꯇꯥꯔꯦ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯒꯥꯔꯤꯅ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯍꯜꯂꯛꯄꯗꯤ ꯌꯥꯏ ꯑꯗꯣ ꯍꯜꯂꯛꯄꯗ ꯏꯁꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯉꯝꯂꯣꯏꯌꯦ ꯃꯣꯏ ꯇꯥꯃꯣꯁꯨ ꯊꯕꯛ ꯑꯁꯤꯗ ꯋꯥꯏꯕꯁꯨ ꯌꯥꯔꯣꯏ ꯗꯣꯛꯇꯔꯅꯤ ꯁꯥꯗꯅ ꯑꯗꯨꯝ ꯃꯨꯛꯇꯨꯅ ꯂꯩꯈ꯭ꯔꯅꯤ ꯗꯣꯛꯇꯔ ꯁꯁꯤ ꯉꯁꯥꯏ ꯃꯈꯩ ꯃꯥꯏ ꯊꯣꯡ ꯑꯗꯨ ꯃꯛꯁꯤꯜꯂꯨꯕꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯊꯣꯛꯂꯛꯂꯤ ꯑꯩꯕꯨ ꯀꯌꯥꯝ ꯊꯕꯛ ꯁꯨꯈꯤꯗ꯭ꯔꯒꯦꯅꯦ ꯅꯪꯅ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗ ꯑꯩꯅ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯗꯨꯗꯤ ꯍꯣꯏꯗ ꯌꯥꯔꯤꯗ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯇꯨꯝꯃꯁꯤ ꯌꯥꯔꯤ ꯃꯇꯝ ꯑꯁꯤ ꯌꯧꯅ ꯊꯦꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯦꯅꯥ ꯇꯥꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯁꯁꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯅ ꯄꯨꯡ ꯌꯦꯡꯂꯤ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ ꯉꯔꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯃꯁꯥꯗ ꯈꯜꯂꯨꯕ ꯇꯧꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯗꯦꯕꯖꯤꯠꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯁꯁꯤ ꯉꯔꯥꯡꯒꯤ ꯄꯦꯁꯦꯟ ꯑꯗꯣ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯀꯟꯕ ꯌꯥꯔꯕꯅꯤ ꯀꯟꯁꯨ ꯀꯟꯈ꯭ꯔꯤ ꯑꯗꯨꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯁꯥꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯁꯨ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯕ ꯅꯠꯇꯦ इकन कन लेरिबा पेशेंट अदुदा अखोइना हातोकलुरबदी हॉस्पिटल असिगी अथॉरिटीना अखोइदा करी हाइकनी अखोइना चही मंगा तरुक असिदा लिसांग सिटना तौदुना लाक्लबा थबकसिंग असि नंगी मदुगी थबक मसादुना पेक लाउबा थबक मसादुना अखोइ मयाम असि जेलदा हवाई सागदोरिबनी देवजित की वाफम मदुदा ससीना यारे देवजित वा मखा ताना nganglakano ai ngarang haiba numit ado tum thaba pak yadi lupa lak lak phanggadaba senya mayam sing ado nangna loina manghalabani ससी अगी वाफम असेमुक्तंग ताखो येंगो मसा तगा तगा टेक्तुना पुसिलिबा ऑपरेशन तौगनी हाइदुना पुसिलिबा पेशेंट अमबु इमु मनुंगी मियोसिंगसु खंगनरिबनी येंगो इमु मनुंगी मियोसिंग खंगना खंगना अदुम पुसिलि मदुगिसु मथक्ता ऑपरेशन तौरिबदो अरुबा लाइनासु नति पेट लाउबम लाइना मसादुगी दमक्ता ऑपरेशन तौबनी हाइदना इंसिलि मदुदा अखोइ मयाम चंगदुना हातोकलबदी पेशेंट गी मुंगसिंग अखोइ कई हाइकने मदुगिसु मथक्ता हॉस्पिटल असिदा इरांग साउरबा अमा थोइद्रो नंग मुन्ना खल्लो ऑपरेशन अरुबा गुंबा पुसिलाकपसिदी मदुदा अखोइना तौनिंबा अदुम तौरसि नंग ngaraंगी नुमितो मदि नंग यामना सोय खतनरिबदुसु कैसु लेत्रबा वाफमनि नंगना पंगसाउदा साउगलकलगा हॉस्पिटल असि इरांग थोनगे तौबनी डॉक्टर ससीसु वाखल अदुम मुन्ना खलकले अदुगा सुन हाइरई यारेसे ngaraंगी थौदोक्तो मदि अइसु नंगना ngakpiro अदो हॉस्पिटल असिगी ओइना अचौ अचौबा मेजर ऑपरेशन तौगदबा पेशेंट कना कना लैरी लिस्ट मथंग मथंग सेमदुना लैरब्रा ससी लाइबुदी लैरे अदुदा अखोइगी नर्स सिल्कीदा कैकैनो खरसु वाफम खरसु हाइगदबा लै अदुगा पोस्टमार्टम तौगदबा डॉक्टर शिवानंददसु वा खरा हाइगदबा लै शिवानंददो सिदा मुक्तंग कौसिलो हाइदना देवजित्ता ससीना पाखोल थाखरे ngaihaktang gi matung ta Sibananda lakle sir ai kobra tada kawi taseng hairabada Sibananda hospital asigi doctor nati postmortem taunaba mi khaidok khaijin taunaba laikhiba maramna doctor haiduna duma kaunai sir ai kobagi marambu tada Sibananda handak marak ase major operation tawgadaba khara lei sigi marak asida पेशेंट मयाम अदुगी मरक्ता अखोइना तौबा याबा थबक खरसु तौफम थोकपदो अदुम तौगदौरी तादा शिवानंदसु हाना ममांग थक्ता तौरकपदो अदुम खंगलंगनिदा शिवानंदा माइथोंग अदो मोमोन नोई अदुगा सुन हाइरई सर अइसु सिगी थबक असि लाखिदबा कुइरे हाइदना असुम तौरंबनी हंदा मरक्से अइसु पैसा यामना सेलि ससिसु शिवानंदना हाइरक्लिबा वाफम अदुदा मसादो यामना ngakna तादा नहान मखै अदुग याम सेंफम मयाम अमा पाइदुना लाइख्रबदो कदाई कदाई दा थमख्रगे सर अइसे थबक चंगलकपदा पैसा खरा सुनमी अदुना पैसा मयाम सिंग अदो मीगी सु खरा सिंखिबा मरुक मपांग मयाम अमा यावबगा इमुंग मनुंगी साना थकनबगा हुनबा मतम दे सासे पैसा तो यामना कोनादा बाहाबदो ओइरे अदुना पैसा सिंग अदो सारोहेगी मफम ददी यामना हाना दगिसु पैसा अदो तुंगसिनदुना लाइबनिना कयाबु थोइना मता खलमलोय आइदी हाना दगिसु हाना वारगदम लाकपनि नेसासी पैसा मयाम सिंग अदो सिंगना बहोनबदा यामना वाइदा सर
ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯗꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯇꯧꯔꯁꯤ ꯇꯥꯗꯅ ꯈꯪꯅ ꯄꯥꯔꯠꯁꯤꯡ ꯑꯗꯣ ꯁꯣꯛꯍꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯄꯥ ꯂꯩꯕꯥꯛꯇ ꯊꯥꯈꯤꯒꯗꯕꯅꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯐꯣꯠꯄꯤꯔꯒ ꯃꯌꯨꯝꯗ ꯊꯤꯟꯈꯤꯒꯗꯕꯅꯤ ꯁꯥꯔ ꯑꯩ ꯈꯪꯖꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯕꯥꯅꯟꯗꯁꯨ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯁꯁꯤ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩ ꯁꯁꯤꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯅꯔꯛꯂꯕꯗꯤ ꯈꯪꯉꯒꯅ ꯃꯇꯧ ꯀꯔꯝꯅ ꯑꯦꯔꯥ ꯈꯪꯁꯨ ꯈꯪꯉꯣꯏꯗ ꯑꯁꯨꯛ ꯐꯖꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯪꯂꯣꯏꯗ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕꯗ ꯈꯪꯗ꯭ꯔꯀꯥꯟꯁꯤꯗ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯪꯂꯣꯏ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯔꯁ ꯄ꯭ꯔꯤꯇꯤ ꯑꯃꯗꯤ ꯁꯤꯜꯀꯤ ꯆꯪꯂꯛꯏ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯆꯪꯂꯛꯑꯣ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯅꯕꯥꯅꯤ ꯉꯥꯏꯔꯤꯁꯤ ꯁꯥꯔ ꯍꯟꯗꯛꯇꯤ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕ ꯈꯔꯁꯨ ꯂꯩ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯒꯗꯕꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯁꯥꯔ ꯍꯥꯔꯠꯇ ꯇꯧꯒꯗꯕ ꯃꯈꯣꯏ 3 ꯑꯃꯒ ꯑꯗꯨꯒ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯅꯥꯕ ꯃꯈꯣꯏ 2 ꯑꯃꯒ ꯗꯦꯂꯤꯚꯔꯤ ꯀꯦꯁꯇ ꯑꯣꯏꯒꯗꯕ ꯃꯈꯣꯏ 3 ꯑꯃꯒ ꯄꯨꯟꯅ ꯃꯈꯣꯏ 9 ꯁꯨꯏ ꯁꯥꯔ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯈꯣꯏ 9 ꯑꯗꯨꯒꯤ ꯃꯔꯛꯇ 3 ꯑꯃꯗꯤ ꯗꯤꯁꯃꯤꯁ ꯇꯧꯒꯗꯕꯅꯤ ꯅꯈꯣꯏꯅ ꯐꯒꯗꯕ ꯑꯃ ꯀꯅꯥ ꯈꯔ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯀꯟꯗꯤꯁꯟꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯉꯨ ꯁꯥꯔ ꯍꯥꯔꯠ ꯄꯦꯁꯦꯟꯗ ꯑꯃꯒꯗꯤ ꯑꯣꯏ ꯑꯗꯨꯒ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯑꯃꯗꯨꯗꯤ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯕꯅꯤꯅ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯑꯃꯗꯨꯗꯤ ꯂꯦꯝꯍꯧꯔꯤꯕ 2ꯗꯨꯗꯤ ꯁꯥꯔ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯁꯥꯔ ꯁꯕꯣꯛꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯁꯨ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏ ꯁꯥꯔ ꯗꯣꯛꯇꯔ ꯁꯁꯤ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯗꯣꯛꯇꯔ ꯗꯦꯕꯖꯤꯠ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁ ꯑꯃꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯗꯤꯂꯤꯚꯔꯤꯒꯤꯗꯨꯅ ꯒꯥꯏꯅꯣꯀꯣꯂꯣꯖꯤꯁꯇ ꯑꯗꯨꯝ ꯇꯥꯟꯅꯔꯣ ꯑꯗꯨꯒ ꯑꯇꯩꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏꯗ ꯅꯔꯁ ꯑꯣꯏꯅ ꯅꯈꯣꯏꯅ ꯂꯩꯒꯗꯕꯅꯤꯅ ꯅꯈꯣꯏꯅ ꯀꯩꯅꯣ ꯈꯔ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯇꯧ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯗꯕꯅꯤꯅ ꯗꯣꯛꯇꯔꯁꯨ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯗꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯈꯔ ꯈꯛꯇꯪꯅ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯗꯣꯛꯇꯔ ꯑꯁꯨꯝꯕ ꯆꯠꯆꯕ ꯃꯈꯣꯏ ꯈꯔꯁꯨ ꯂꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯗꯣꯛꯇꯔ ꯁꯁꯤꯒ ꯀꯌꯥ ꯊꯣꯏꯅ ꯄꯨꯟꯕꯁꯨ ꯑꯣꯏꯗꯦ ꯀꯧꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯕꯗ ꯑꯗꯨꯝ ꯐꯖꯅ ꯇꯧꯏ ꯍꯥꯟꯅ ꯃꯈꯣꯏ ꯃꯃꯥꯡꯊꯛꯇ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔ ꯑꯃꯠꯇꯅꯁꯨ ꯈꯪꯗ꯭ꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯗꯣꯛꯇꯔ ꯁꯁꯤꯅ ꯂꯨꯆꯤꯡꯗꯨꯅ ꯇꯧꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯦꯁꯦꯟ ꯑꯁꯤ ꯍꯥꯠꯇꯣꯛꯏ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯍꯥꯠꯇꯣꯛꯏ ꯗꯣꯛꯇꯔ ꯁꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯗꯣꯛꯇꯔ ꯁꯁꯤ ꯋꯥꯈꯜꯗ ꯃꯪꯂꯒ ꯈꯜꯂꯤ ꯍꯟꯗꯛꯇꯤ ꯁꯦꯟꯌꯥꯝ ꯑꯃ ꯃꯐꯝ ꯈꯪꯅ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯒꯗꯧꯔꯦ ꯐꯩ ꯑꯩꯁꯨ ꯀꯩꯅꯣ ꯈꯔ ꯇꯧꯕ ꯌꯥꯕ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯗꯣꯛꯇꯔ ꯁꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯄꯩꯁꯥ ꯂꯥꯛꯅꯕꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨ ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯅꯥꯕ ꯅꯨꯄꯥ ꯑꯃ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯀꯦꯟꯁꯔꯒꯤ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯕꯅꯤꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯩ ꯗꯣꯛꯇꯔ ꯁꯁꯤꯅ ꯗꯦꯕꯖꯤꯠ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯑꯁꯤ ꯂꯧꯊꯣꯛꯄꯗ ꯈꯔ ꯂꯨꯈ꯭ꯔꯦ ꯑꯗꯨꯅ ꯐꯤꯚꯝ ꯑꯁꯤ ꯇ꯭ꯌꯨꯃꯔ ꯑꯁꯤ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯄꯦꯁꯦꯟ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯒꯗꯕꯅꯤ ꯄꯦꯁꯦꯟꯁꯤꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯁꯥꯏꯟ ꯇꯧꯍꯜꯂꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯔꯣꯏ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯃꯛꯇꯤ ꯍꯥꯠꯇꯣꯛꯀꯨꯝꯁꯤ ꯈꯔ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯥꯠꯀꯗꯕꯅꯤ ꯗꯦꯕꯖꯤꯠꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯄꯥ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯏꯟꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯈꯔ ꯆꯪꯗꯨꯅ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯧꯔꯤ ꯗꯦꯕꯖꯤꯠꯀ ꯁꯁꯤꯒꯗꯤ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯏꯪꯒꯤꯠ ꯈꯔꯁꯨ ꯄꯤꯅꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯏꯟꯖꯦꯛꯁꯟ ꯑꯗꯣ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯅꯨꯄꯥ ꯑꯁꯤ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯨꯡꯈꯥꯏ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯍꯥꯡꯗꯨꯅ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔ ꯑꯗꯨ ꯂꯧꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯂꯤ ꯑꯁꯨꯝꯅ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯀꯥꯞꯁꯤꯟꯈꯤꯕ ꯏꯟꯖꯦꯛꯁꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯦꯁꯦꯟ ꯑꯗꯨ ꯇꯞꯅ ꯍꯥꯔꯠꯕꯤꯠ ꯑꯗꯨ ꯃꯌꯦꯡ ꯇꯥꯕ ꯍꯧꯔꯛꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯣꯅꯤꯇꯔꯗ ꯄꯦꯁꯦꯟ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯃꯤꯍꯨꯜꯒ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯗꯣꯛꯇꯔ ꯁꯁꯤꯅ
Staff mayamsi yadre patient asi aduna patient gi imung manungda operation tawbada laikidre hairagai khoshu inthoknaba tawrasi kanba ngamkhidre hairasi asum tawdana Dr. Debajit mapanda thokre aduga patient sing adugi imung manungda laitre haidana hairami makhoshu yamna kamna launaba tawge haidana tawi adubu hospital manungni yamna hauna kapa yadaba maramna makhoshu tumin lainai asiba haksang asi postmortem tawbhamda insin khinaba hairakle asum tawdana nurse khara laklaba matung hospital gi authority sing aduga sign khara tawnaraba matungda postmortem tawbhamda insin khinaba wa khara hairakle postmortem tana porakle postmortem tawbham tana poraklaba kana duda ngasai Sibananda hairiba nupado maduna makuta thang pairakle aduga hospital asigi kana laiki haidana akoiba sida mahaksu yengi kanagumba amata dilaiti mahak mathanta lendana manungda lairiba part singdo ayaba yaubra yadaba yaubra haiduna yengdana mahaksu kaikeno khara tawrakle part ayaba khara lauthoraklaba matam aduda mahaki masadusu nahal makhaiga iman manadaba matawmada masadu yamna pakhatle Sibananda kainoda nahal makhaiga iman manadida aigi sasi ipa pakhapagum ngasigi numit ase kanu mitau tawida kanu matawida ngasigi numit ase hairaga Sibananda su partsing adu lauthoklaba matungda phajana patra amada hapli masadu su kaikeno khara tawri aduna kitu jungba su phaurakle haidana masado aphinga phayoina chawphot photli asumna photpoloi silaklaba kana duda phajana kupsingga haidana tawraklaba matamni ngasai sikhiba nupado brain adu ihanga hangdoktuna yamna kiba sakpham amada sugattuna leirami nupa adugi mataw adu ubada Sibananda masado maning khara halli aduga amuk yengluba matamda masado karigumba amata su tawramdri Dr. Sibananda masada akitu jungbana pik thalakle kainoda nahal makhaiga tawrakpa mayam sing aduga iman manadida ngasigi thodo sikarino postmortem tawdringaidagi hauna isasi pangkida kiba si phaurakle unsa manung asida langna photlibani haidana tawribasisu isasi pangpada pakhatlaga karigumba mi tawida as khangdri karamba thodok thokadaba laibanano hairaga Dr. Sibananda sumasada kaikeno khara khanba horakle ngasi tawriba mawng matawsing asina hamakai mamang thakka iman manade haidana wakhalda su jaja yamna khalli Dr. Sibanandana hare aishu parsing asi puthoktuna adum thokragi aduga mok asida insilamlagi tawba yaba kaikeno thabak khara tawna ba aishu asai phawtang tholugi haidana mok aduda insilamle mok senaba nupaduna su kaikeno khara tawhori mok senaba nupaduna Sibananda yarabra yare sigi haksang simadi ngaktang lairaba matungda moi adum puraga adum sakranida thamo sidi hairaga manung tana insinglamganu haidana adum hairami ngai haktangi matungda patient gi imung sing adusu asiba haksang adu puragi haidana makhoisu haksang adu lawba lakle Dr. Sibananda makhoidi ngasai puthokiba part mayam sing aduna maram oiduna part sing adu makhoisu yon thokre makhoisu lona yon kiba part mayam sing adu maduna maram oiduna makhoisu paisa mayam sing adu yenthoi Debajitna sasi makha taba patient amasu lairi sina kamai toksaibano magi dudi last stage na tabanina adum phana bai khoi mayam changdana adum hotnarasida simadi hana su patient gi mung manung mayam sing aduda sidi last stage ni aikhona su khara waga daba mali hadana wamanga ma hana yan khrabanina kasu thudokpa sumana mani nai rakhidri faresi phana ba matamadu yoragai khoi tawrasi haidana makhoi sing adu paisa yenari yumda halaklaba matamni sasi masado yamna harauna ngarang nahan Debajit ka sauna kibado maduga loin hekta kauduna phanglakpa paisa mayam sing adu purakle tasingna hairabada mahaki nupida karigumba mata pithokti mahaki paisa mayam thamliba upu aduda duma khapselli mahaki nupina su kai kamaina tawraga phanglakpa paisa mayam no haidana marakta su duma khangba yawi adumna hanglaba su Debajit asengba amata haidi mahaki marup khara phawi lona yawba madu phangbaduna tawribani haidana adum matam pumnamakta khummi
Tasengna hairabada Debajit mahakki nupisu karigumba amata khangdabana mahaknasu thawong asi ilai laina tawbani. Mahakki nupi khanglaklabadi thawong pumnamak singa amata su yaroi. Ahingi matamni yamna nungaina potharingai matamda Dr. Sasi mamangda su kaikeno yamna urai. Mamangda nupa amana Dr. Mi phata aigi brain ado kadaino piro aigi heart to su kadai aduga aigi lungs na kadai piro aigi kidney su loina piraklo. Asi hairaga nupa aduna makok maru iyaw yawda mahaki brain laukthokibagi mami su mayam ama tari. Tasengna hairabada ngasai brain tumor tawkiba patient aduni makhoi mayam sangduna hatokiba patient ado. Dr. Sasi masada mikap khangtho tholakli humanga na pikangi. Dr. Sasina ish kaino da ai bo hojik ukibado mangla mangdi mangni adubu taibang maktinate taibang oibaduda isasi kasu thudokpa tawdabani mango iramlabadi isasi kari oigani. Asi hairaga Dr. Sasi masada su kaikena jaja yamna khalli. Dr. Sasi su pung kaya tarage haidana yenglubada ahingi pung 3 tarami. Masado humang ana pikang baduda taithoi. Masado makha tana dum humang ado kangi. Sidi humang asa sum karaga leiri. Ai washroom da mutang sanglaga mai missing asa tathoktragadi hairaga Dr. Sasi washroom tana lai. Makhoi gi washroom tana laklaba kana duda Dr. Sasi thonglon sinduna mahak su mamai mamelado tathokya haidana yamna kana tawrakpa tanja duda mingshela duda phibam ikai raba nupa magi saktamda mahak haiphet urai. Dr. Sasi madu kanano haiba mahak masado khangdi. Ising chotuna mamai mamelado gyamen tadringai matam maduda nupa dugi saktam manba ma haiphet uki. Dr. Sasina kaino nupa magi saktam manba ma aigi mi mang asida kaino da ma natro haidana Dr. Sasi wakhalda jaja yamna khalli. Asuna Dr. Sasina khandana mahakna lairingai kana duda karino khangdaba posak ama mahakna su haiphet thenglure. Posak ado karino haidana Dr. Sasi su masada jaja yamna khalli. Tasengba makti thengliba posak ado mahaki matung thangba sarukta lairiba nupa adugi mitam madudani. Nupa ado Dr. Sasina karino haidana munayangi. Tasengba makti ngasai makhoi mayam sangduna operation tawkraba nupa ado madugi haksangni. Dr. Sasina thengbaduda masado khamprei khangi. Tanjaduda maisu pulap mutki. Dr. Sasina taurisi karino hairaga Dr. Sasi su masada kaikeno khara su wakhalda khara khanjana duna lairingai. Tungda lepliba nupa ado mami sami oina masa mathanta murum sonduna wa ngang bhorakli. Mami sami oina su mingsela duda ui. Tasengba makti tunglai thokduna yengba nati Dr. Sasi. Mingsel aduda tariba mami ado mahaksu yengbada urakpani. Dr. Sasina yumasida aigi nupi ka iga isa nupaga aikhoi ahom khaktani aduga sina matau karamna hairaga Dr. Sasi su wakhalda jaja yamna khalakduna nang kanano haidan hanglai. Maduda nupa ado wa amata ngangdi mahaki laibham thokpa adum tumina laiduna ngihaktangi matungda wa nganglai. Dr. Sasi su mamai adu laithoktabi adum yengi. Nupa aduna makut adu sangna tingtholakle. Dr. Sasi gi matungda tawriba pumnamak singa simingselda mami loina ta aduna ui. Nupa aduna Dr. Sasi nangna aigi koga se hanglibani haidana matam khara khajikta hingbasu yariba aigi punsi chingjelasi nangna khangu thakta adu manghalabako kadai aigi heart amadi kidney singado piraklo ai hojik chacharagi madu yaudrikai aigi sasi lairam lenta tinba yadri aigi haksang ase mai thaduna laison tinchon khara solabasu aigi haksangi maru aiba saru kharadi nangna namdana lauthohurabanina aigi thawai ase lairam lenta tinba yadri kadai aigi haksangi part singdo yamthuna piraklo asi hairaga nupa ado khakna roi. Nupa adugi phibam ado mayek singna ubadi nate. Dr. Sasi su tawriba pumnamak singa se karino haidana mahaki masada khanjana bahorakle. Dr. Sasi su wa amata ngangda tumina lei. Asum lairaba matungda
Nupadusu wa amata ngangkidre. Dr. Sasina, nang kanano? Nang kanano? Asumna hangbaduda nupaduna wa makha tana. Nakoy na ngasay nungsi haitana hapikraba misak aduni. Kadai, aigi haksangi partsing ado yam thuna piraklo. Asumna wa kay keno khara ngang bhoraklaba matam aduda Dr. Sasi sumasado aki tujungba pharakle. Dr. Sasina, ay bumutang kanbiyo. Ay natawkiba pumnamak singado lanjari. Haidana Dr. Sasisu masak kannabani haidana mathang wa ngang bahorakle. Tungda lepliba misagadu so asaw paray langduna masado biribi taba makay. Dr. Sasida kay kumba khara tawrage haibagi matagumna masado saw bahorakle. Asumna layringay Dr. Sasi masado so karino haidana munna yingduna lay. Tunglay thoktuna phat yengloba matamda kari kumba matasulayti. Adubo mingsela duda yengba matamdadi yamna sauna mami taaduna layribado Dr. Sasi surakle. Tanja sida may dusu khangawdana phat lakle. May lakpaduda ngasay makay uramba pumnamak singado loin hekta mangkre. Dr. Sasi su tawriba pumnamak singasi karino haidana mahak masada su khanjanay. Dr. Sasina, oh, ngasaygi operation tawkiba nupado maduduni haiba. Ay, laigi tingi maramda khara yingthoksira. Adubo asuk chawkhalaba science ki juga sidadi laigi tingi maramda idi kaya thoina thajadabani. Hojikkidubu yumthangnabanaga posei huram basaklaklaga aina tawriba thabaksinga se khangkhraba jala. Haidana Dr. Sasi masada su jaja yamna khalle. Asumna khallaba kan mahaki kada mo lakle. Nong sungan tholakle. Dr. Sasi hospital ki matam yaure haidana mahaksu hospital ki matam aduda lakle. Hospital hek yaubada ngarang nahan ka masasi iman manadi. Masasi kay gumba ama itawag tawbagumna masasi sarang khwerang nabagumna tawrakle. Dr. Sasi ki matawaduda pretty nurse na. Doctor, kaidaw ba yauragi? Haksang ngamda bro? Ay haksang ase khara ngamdi. Doctor, adu heragana hay mahi samjara ora. Yaranida. Pretty. Ay nangmonda karigumba khara haigi. Dr. Sasi ki matawaduda pretty na. Doctor, habiyo yani. Ngasisi ay nanongalamday thawdogdo. Ay nahan makay ay gisada karigumba amata sun nanglakidraba thengnarakidraba thawong ngaktani. Dr. Sasi gi wafam aduda pretty di masado ingangakle. Doctor, haibirisibu ay di gyan menga amata tadre. Hojiki oinadi kaso thoidokpa takiroy khara lairaga tarakpasu yanna lay. Pretty su Dr. Sasi gi wafam pumnamak singa sida wakhalado khanjanari. Karino haidana mahaksu mapalamda damak thokre. Ngay haktanggi matungda Debajit lakle. Doctor, ay amutang changlaki agadro. Debajit, sanglo yani. Debajit su sanglai. Aduga Dr. Sasida. Doctor, haksang kharang ambidabra. Debajit, ay nga sisi kay keno khara. Uhay daba kay keno khara ukhre. Kayno hay sibu Doctor. Asi hairaga ngasay Dr. Sasino ukiba mayam singada loina Debajit tammi. Debajit na. Doctor, yare si. Madugi damaktabu kaya thoina mata khalunu. Hojik chawkhalaglaba matam asida adugi matam bulai khidra. Debajiti science ki matam ni haidana kaya mawa mata lokidre. Sasi gi wafam asida. Sasina. Deba. Ay nangasay ukibado. Hoy, ay su Doctor amani. Laigi tingi maramda kaya thoina amata thajadabani. Adubu ngasay di ay gi may mulingay tanjaduda ay gi mimang maktuda mami sami oina. Makok adusu tangkhay mahangbagum tawi. Debajit na. Doctor, huram basang laga sana boy rambasu yayda. Hoy, adum noy rambasu yay. Hairaga, Debajit na hirakli wafam sing aduda mahakso damak yari sa sisu. Namit karani hawkraba matungda delivery ki case ni haidana nupi maangang unanaba tawrai. Angang asi unaba matamda sire haidana makoy na kumli. Tasengba magtin nupi asi kaya thoy na matatawdabani. Aduna nupi asi gi haksang asi angang unaramdagi matam maduda masa khara soli. Mama natraga masasi khara bera kakadaba mali haidana makoy gi imung manunggi miyosingda su haikibani. Patient gi imung manung nasu yaragadi Doctor hoina mama masa ani makan biyo haidana dumak hairakhi. Adubu upay laiti
masasi khak kalli mama si de dumak thawai manghalli. Dr. Debajitna, oh angang asi kaya da nung siriba adubu mama asidi aikhoi gi paisa gi damakta loan pot oina sisinari. Nurse yare asi baksang asi postmortem gi damakta insinaba thorang tawro haidana nurse singa du asi baksang ado postmortem tawbham tan insinkhri. Hanagi thokpa adum postmortem ado Sibajitna damak tawkhri. Asum tawdana numit ado Sibajit su masado postmortem tawba loisilaba matungda part mayam sing ado mathang manaw naina haplingai matamni siriba nupi adu su chawphot photuna postmortem tawba loisilabani. Sibajitna patra mayam sing adu da part mayam sing ado hapa horakpa tanja adu da makok khumduna lehoba nupi ado phuk hakolakli. Makhwang ado tapna trolley adu da hakolakpani tapna. Sibajiti madu kari gumba amata ubasa nati nupi adu gi phiba madu maya launa kathoktuna lairami. Dr. Sibajit suma sadu isai ngangang-dana inay mayam sing adu loina samthoklingay matam aduda karigumba amata suudabani. Asiba haksang adu mok manung da insilagi haidana phatlay tholakpa matam aduda kiraba saktam adu masamana ipha pharaga mamit adu ngorong ongkhatuna maya launa kathoktuna lairami. Nupi adu gi phiba madu nokphet tawbagumna su tawi. Sibajit masado tung handuna trolley amada thengduna masado makhada longna haithai. Nupi ado asiba haksang oijarabasu masado kaikumba ama tawduna hawalaklabanina Sibajit masada ki tujungba phawre. Sibajitna kaino tawrisidi asuna swalingai nupi ado Sibajit na phat yenglai. Nupi ado hifaliba trolley aduda makhong ado thadaba horakli aduga laimai makha tana pudrop launa tarai. Mataw aduda Sibajitsu lauge haidana khalli adubu thong adu mathanta kanagumba amana thingjingkhibaduda laubagi makholga ama thekta khidri. Manung aduda yamna law khongduna tawri aduga nupi adusu khara silaga salam laba matungda masado hawgalakli. Sibajit tana masado munna yengduna lay. Sibajitsu thong adu hangnaba tawi adubu thong adu hangdo haiba kanagumba amata su takhidri. Thong adu hangdokpa su yakhidri. Nupi adasu Sibajita sum yenglam laba matungda masagi makut anido sangduna mahakna ngasai chawphot photkiba mafam jaga ado maduda tap launa pairakle. Aduga nupi adu yamna kiraba sakta mambada laurakle. Ngasai photkiba mabuk ado masagi makut ani sangduna segairakpaduda I mayam amasu haitharakle. Aduga Sibajit sum haki masado agi tujungba pik thankiduna mahaki khungrauda masado mapan thoksin bahaibado irami. Nupi du akiba sakta mamada makhada amuk phamtharai aduga sansara laklaba matung Sibajit ki manakta sanglaktuna makhauri saramado tapna pairai. Nupi adusu yamna kana lauksilaklaba matung Sibajit aki tujungbana thankiduna masada wangangbaga amata thokidri. Yamna kana Sibajit su lawi masagi mathawai do kannabagidamagta laibak phariba amana doctor ama lakle. Doctor aduna manungta tawribase karino haidana yamna kana illi. Asumna inba kan Sibajit mahak masagi makhut ado masagi khori saramda messenger duna lairami. Postmortem tawba manungda thaliba mai asobadusu phere hairami. Housing yaktangi mamangda laimai da takhiba I mayam singado amata tabo kidre. Sibajit masadi papa kalli aduga doctor aduda doctor hojik lakpa kyam kuire hojik ta lakpa da ngairibra. Doctor aduna ingangna hoi tada bu kaidawragi. Sibajit masadu ipa pakatli mamangda lairiba nupi aduda mu yengai. Nupi ado karigumba amata tawramde hanagi phiba murti aduda aduma kaidana adum lengdana lay. Sibajitna aidi sase uirum sarum ngihaktang tawtharubaduda isase manglaknaba haibado oikraba male. Moksenaba nupa masa singado sigi postmortem tawba loisilaba haksang asin thokhinaba amutang haikho. Asi hairaga doctor aduga pulap puna saminaraba matungda asiba haksang adu inthoklunaba haikre. Asumna ngihaktangi matungda asiba haksang adu mokta thamlaba matungda mayumda puthakre. Numit ado kasu thudokpa amata tawdana mayumda loin hanakre. Prem mama ibemhal gidamakta masado anaba khara lay haidana mama ibemhal yengba hospital tamna lakpani. Prem sumaka khangna jaribu nupi duga wari sana mama ibemhal ado potha halami.
Numit ado noongsu khara sui. Hospital gi mapal thangba saruk adomda sum wari sanarubaduda Prem su noong naga sutharakpani. Manungda sanglage haidana manungda sanglakpani. Prem na manung aduda anaba mayam amasu laibanina manungda wari sanabado nungaite haidana hospital manung aduda wari watai sanadana mathanta kosa chatlammi. Prem na sum wari watai sanadana akoibada sum lakpada mahaksu kai kaino khangdi. Operation theater mapa aduda mahaksu operation theater mapa ni khangdana wari sanarure. Nongsu yamna kana khakli. Hospital adugi mamang thangba saruk haibadi operation theater adugi mamang thangba saruk adomda kanagumba mata sulaiti. Prem na mahaksu karigumba kharadi uba horakli. Nong khaklakpagi maingal aduda nupi ama mabuk mana tahi kangba makai saptingba makai leplibado. Prem su thuuri. Prem na nupi sidi mabuk su kangi aduga operation theater da lakliba sina kaigi. Asumna Prem na munna yengduna lairingai nupi do khara thuna lakli. Prem da su karigumba amata hairamdi. Operation theater tamna do maksang khre. Prem suma sada kaino asi hairaga yengi. Asumna yengduna lairingai manung aduda nupi adu yamna kana lawi. Prem suma sado karino haidana operation theater manung da sangsinduna yengsira haiduna khalli. Adubu hospital asigi ayaba yaudana sangbadi yadabanina Prem su tumina dumak lairami. Ngai haktang gi matungda trolley inthorakpagi makhol ama tarakli. Prem su masado karino haidana munna yengi. Hospital gi operation theater manung aduda asiba haksang hiplaba trolley ama inthorakli. Inthorakli ba sisu kanagumba matanati mathanda khakta inthorakpani. Mataw aduda Prem di masamado sap hekta yungi. Sida inthorakli ba sidi trolley natra mane aduga hapli ba sina mi asiba haidana Prem su masado aki tujungba mayam ama phawduna hibli ba se kanano haidana mahaksu phiyado phat haidoktuna yenge haidana manak tamna sangsinduna phiyado haidoi adubu kanagumba amata di lairamdi. Asumna tawbaduda Prem su masado khamprek khangi. Hospital ki operation theater manung aduda kanano miyoi mayam amana lawba khongbagi makhola sile palaitana taba horakle. Housing yaktangi mamang de intholamba trolley adusu masa mathanta phat launa hekta insinki. Prem su tawriba pumnamak sing asida masado aki tujungba phaurakle. Hospital gi operation theater manung gi thong ado hadoklambadasu thong ado phat launa mathanta thingjinki. Prem su masado aki tujungba phaurakduna masidi mafam jaga asidi khara thuna lapthoktaba yaroi haidana Prem su mamagi laifam tana lakle. Adubu thokliba thodok sing asidi karigumba amata khanghalamdi. Prem su mamado hospital asida kai laina tina laike haidana masadu inung nungaite haibaduda yengthokpa lakpani. Asum tawdana hospital aduda Prem gi mama ibemhalado matam khara sangthana laikho nakhoi gi se test tawba matamda khara layong ase khangba wali. Aduna ngaikho haidana hospital asida numit mari ni mangani dinga helami. Masigi manung asida doctor sasi makoina operation tawriba pumnamak singado loina makoina mai paktuna khara mana hingalli. Khara mana makoina ningba apamba singado loina pangthokpolo singkhre. Nong manumit ama Dr. Debajit mahaki ka manungda ningaidana masado pothari. Hospital gi operation ama sanguraba matungda mahakado mai paktuna losilaba matungda tholakpani. Dr. Debajit wakhalda sumna khalli. Nong manatraga nong madi asigi thabak sing asi sungsoi soidana khanglaba yai. Aidi isai thanta masigi thabaga silaptho asirasu khalaklei. Asi khanduna lairingai mabuk mana ikang labi nupi ama Dr. Debajit ki manakta sanglake haidana hairai. Dr. Debajit su karigumba amata yengba tawda sanglao haidana khummi. Dr. Debajit nupi adu sanglake hairaga makhol adu amata tada baduda sanglakpagi makhol amata tada baduda Debajit masado karino haidana patno khatuna yinglu. Nupi adu kanagumba amata slairamdi. Dr. Debajit masado ngakpana sukham thinglei. Dr. Debajit na kadai waida laikhraba hausi waida sanglao haidana aina haikraba taine. Asum tawdana Dr. Debajit su wakhalda zaza yamna khalli. Asumna lairingai kana duda mahake nakalda lairibu upuado maduda karigumba khara thok nombagum horakle. Debajit masado yengsilli adubu kanagumba amata lairamdi. Tanjaduda hospital ki maya sisu putpa haidana khappa horakle.
Debajit masasi karino haidana pangkhanda khanba horakli. Makhoina tawkiba phatraba thabak mayamsing ado mahaksu ningsingdana masado pungkida kiba horakli. Hospital gi mahaki lairiba kaadasu thong ado mathanta thingjinkre. Debajit adum hek thingjalakpaduda masasi karino haidana thong adugi manakta sangsalli. Adubu thong ado hangdo haiba sunga yakidre. Asumna lairingai mahaki makok thangba saruk adomda karigumba soso lauba posak ama tarakle haidana Debajit na paisili. Asumna paibaduda I oiduna lairami. Mahakna yengkhaluba matamda mathak thangba saruk aduda mabuk mana tahi kanglaba nupi ama nokhi tawraga yamna phibam kairaba mataw amada lairami. Nupi adu sumasado chawphot photkibagumna maram khara sutai. Asum tawrakpaduda Debajit masado yamna kana lawi. Adubu yamna kana lawsaraba supaya amata laiti. Nupi adu makhaduda phallauna songtharakli. Asum tawdana nupi adu yamna akiba sakta mamada nongkhalakli. Debajit sumasado thong hangdoknabani haidana yamna kana tawi. Adubu upaya amata laitri. Nupi aduna noina egi sasi aibo kaisu laitena khallaga nakoina hatpa natra. Nakoi khodimak aina lemna amata tharoi nakoi loina aina hatkani. Asi hairaga nupi dusu yamna murum solaga Debajit ki manakta sanglai. Debajit sumasado aigi thawajidi kanbiyu. Asi hairaga Debajit su yamna kana haijai. Nupi ado asum thoraktuna kari nakoi ki thawai kanbiyu haiba kari ki thawai hairaga Debajit su machilda murum soli kanbiyu haidana. Asumna lairingai nupi ado mahaki mabuk manungda yauriba angang adasu makha thangba saruk laimaiduda poplauna tarakli. Mataw aduda Debajit masado kiba hemandana mahaksu tawpham chafam amata khanglamdi. Thong ado phana kana hangdoknaba honai adubu upaya amata laitri. Tawriba thabaksing asi Debajit su masada kiba ama phaurakduna masada panglawda lawi. Asumna lairingai angang adasu sansara chatlaga koisen chenba horakli. Debajit tawriba mawng matawsing asi mahaksu mamana pokpadagi amuk phak uraktribanina masada karino haidana wandagi haiba phawk tawrakli. Ngai haktangi matung nupi aduna murum sonba pumnamaksing aduga angang aduna kochat chatliba matawsing adu uba matamda Debajit mahaki masado agitujungba hemandana laimaida gyan mangduna dumak takhre. Pung anigi matungda mahaksu gyan lakli. Debajit na kanagumba amata lairamdredana. Mamang thakki matamda Dr. Sasi na hakibado masi chumba tari. Aibu Dr. Sasi da wa khara hainarugi. Hairaga Dr. Sasi da wa khara haiba mahaki mayum taana lai. Sasi su mahaki mayumda mahaki matu masa amata lairamde. Mapamda loina satki haidana Dr. Debajit su lakpaduda wari watai khara sanai. Debajit ta thengnakiba wari mayam singada loina tamli. Sasi na aina nahan makai thengnai haibado nangna thajakidabado nangsu thengnarabra. Hoi doctor aisu thengnare. Ado aikhoi laigi tingi maramda khara khoram thokpana phagadra. Debajit na aisu adumna phagadra haiduna khalli. Ado doctor hospital da ngasisu operation masama tawgadaba lai minor operation ni. Phare dudi aisu lakna batawragi. Asi hairaga hospital tamna lakli. Maram amata isa sadana hospital tamna makhoyani lakli. Premgi mama ibem halado hospital asida operation tawnabani haidana makhoi sumarang tawrakli. Tasengna hairabada ibem halado pat lokthokki haidana tawbani. Operation gi mingda mahaksu manungda pat khara sokli. Operation masama tawdaba yaroi haidana premda hairami. Prem su madugi maramda karigumba amata khangdabana operation adu tawnaba paisa sinba langba tawri. Asum tawdana Dr. Sasi amadi Debajit makhoi mayam punduna operation adu makhoi su tawraba matung premgi mama ibem halado makhoi mayam sangduna pat lokthokli. Tasengna hairabada premdi mahaki masado karino haiba amata khangdrabasu mamagi masado di ikan sangki haibasi adum khanglabani. Asum tawdana premgi mama adu su hospital aduda makhoi mayam sangduna hatokli. Patsing adu loktoklaba matungda sire haidana intholakli. Premsu yamna masado singnaba haibado irami. Tasengna hairabada premgi mama si
laina tina amata leibasa nati makhoi mayam sangduna namdana hatokpani prem sumama do sirabaduda ubay amata leitre mayumda aduma kumkhre numit adugi numidangni prem sumama gi mathomangam singa do pangthokpa loisilaba matungda ahing dumadi adumak tumthakre prem gi mamangda ima gi bungo nang ima na hariba pumnamak singase nang yadaba tawganu ima gi haksang de yauriba maru oiba haksang gi kaya singadudi doctor singaduna loina lokthokre hospital aduda sathariba phatraba thabak singado nang na mungtang ti thingodo ima gi bungo prem sumama na hairakliba wahi aduda makeup thokle aduga hospital asida mahna so hana tagi hauna kitang su singnai maramdi ka sui taw tawdana mama si hospital aduda operation ama tawdaba yaroi haidana insingkhibani kasu ichau chawdaba operation ne hairaga mama du sine intholakpaduda karino haidana masadu ipa pakhatli asum tawdana ahinga aduda mahaksi lona lai mayumadu thadoktuna hospital asida lona sanglai aduga operation theater da sanglapa matamda operation theater manung aduda kai kaino phal khara arot pakhara su lairami mahakna yengba matamda mising ase pat lokthokibagi mami khara su sauna taba phal ama su irami asumna lairingai operation theater manung aduda makeup miraw kholasi asuki matik yana taraklami madugi sumathakta phal mayam singado hapo upu mayam singado fat fat inthoraktuna kai kaino yamna kiba phanglaba saptra tawraklami prem su phal mayam singado paiduna mayumda lagle aduga thokliba thodok singasi hospital asida karigumba aronba kharadi chathare haibasi mahaksu khangle asum tawdana mamang thakta mironduna sikiba miyoi singado mahaksu loina thikalaba matungda madugi record mayam singado mahakna paire hospital aduda mahakna singnaba yaba phal mayam singado madu puraklabani doctor Sasi amadi Debajit hospital gi operation theater manung aduda makoina dum ayamba laibanina arotpa phal mayam amasu lairi aduna phal mayam singado premna phangduna phakat phakatuna yengkhre asumdana nurse silki ado mayumda makhong hamba sanglai hospital dagi halaklaba matam aduda mahaksu makhong hamna isai ka tong ngangdana mahaksu monda yamna nungairami asumna lairingai maya du putpa mutpa horakle silkina maya simutliba sina kaigino masi yamna khapida aduga muksu mutke haidana tawi asum tawdana makhong hamba do loisilaba matungda silki su khara thuna tholakle asumna tholakpa kana duda ladrin thangba maike somda kana gumba ama laibagumna mami sami oina mahaki tung thangba saruk aduda sanel khara phanglai silki su phalai thoktuna yinglubada kana gumba ama talairamdi fat laithoktuna mamai do mamang thangba saruk adomda yenglakpaduda makoina minung silaitana hakraba thawai mayam singado mahaki mamang da pareng sangna hekta lepaga lairami matawoduda silki suma sadui pa pakhatli ai gi thawai dedi kanbiyu asumna haina silki de yamna kappi adubu ngihaktan gi matungda thawai mi singado loina hekta mangkhri silki suma haki ka tamna selai adubu ka tamna selaklabasu upaya mata leitre silki sumahaki matung thangba saruk aduda kana no khara inarakpagum tawrakle aduga mahaki ka gi thong ado hangdoke haidana hek tawba kana aduda silki gi makokta karigumba posak amana yamna kana tharakle asumna thabadu de silki masado gyan mangduna laimai de tai makhoi mayamna minung silaitana hatkraba hospital adugi thawai mayam singada silki gi makhong ado tap launa pai aduga soro singi asumna singlaba kana aduda batap lairiba domda lakle hospital aduda makoina hakiba mayam singaduna maram moiduna mahaksu sibagi sairaka si phangadoribani hospital aduda hakiba thawai mayam singado amamam tawaina loina tholakle silki swaroi boina wa ngangbado thopoi thokta boy aigi thawai dedi kanbiyo haidana murum solai adubu upaya mata laikhidre batap aduda ising mayam ama hapsirle aduga silki adu swar tatriba makai gitlongna namsilai asumna namsilaklaba matung phana kuina leiraba matung da silki ado thawai adumak mangle asomdana thawai mangba horaklabaduda Dr. Debajit Sasi gi manakta lakle ahingi matam nagoibani Debajit su aphinga phayoina lakpani asumna lakpaduda Sasi aikhoina taruriba phattaba thabak singasi korta sangjabana phagadra Sasina thawai sa sadana Debajit
Tawriba thabak-sing asai khoi pulap punna tawminabani. Nang karigi mai laiduna sengadoribano? Nangnadi khangdriba ngasi hospital da laktabanina. Operation theater manungda lehoba ꯑꯩꯈꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯐꯥꯏꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯁꯆꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ ꯑꯗꯨꯒ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯁꯆꯤꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯩ ꯑꯃꯁꯨ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯆꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯗꯦꯕꯖꯤꯠꯀ ꯌꯥꯝꯅ ꯇꯧꯔꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯥꯏꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯪꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯃꯥꯡꯕꯅꯤ ꯍꯥꯏꯗꯅ ꯗꯦꯕꯖꯤꯠꯇ ꯇꯥꯏꯅꯩ꯫ ꯗꯦꯕꯖꯤꯠꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯅ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯩ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯛꯄꯗꯨꯗ ꯁꯆꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕ ꯉꯝꯗꯕ ꯃꯔꯝꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯃꯗꯨꯅ ꯗꯦꯕꯖꯤꯠꯇ ꯀꯥꯞꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯗꯦꯕꯖꯤꯠ ꯊꯋꯥꯏ ꯃꯥꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯆꯤꯁꯨ ꯂꯣꯏꯅ ꯇꯝꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯄꯨꯔꯣꯏꯕꯗꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯀꯟꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯗꯦꯕꯖꯤꯠꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯇꯝꯅ ꯂꯥꯛꯇꯨꯅ ꯊꯥꯗꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝ ꯄ꯭ꯔꯦꯝꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯍꯥꯛꯁꯨ ꯁꯦꯕꯥꯛ ꯐꯥꯞꯄ ꯃꯈꯩ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯨꯗ ꯀꯣꯔꯠꯅꯁꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕ ꯃꯈꯣꯏ ꯃꯉꯥ ꯗꯦꯕꯖꯤꯠ ꯑꯃꯗꯤ ꯁꯤꯕꯥꯅꯟꯗ, ꯁꯆꯤ, ꯁꯤꯜꯀꯤ, ꯄ꯭ꯔꯤꯇꯤ ꯃꯈꯣꯏ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯥꯎꯕ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯖꯤꯠ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯋꯥꯏꯗꯨꯗ ꯊꯥꯗꯈꯤꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯆꯤ ꯃꯁꯥꯗꯣ ꯑꯉꯥꯎꯕ ꯐꯩꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯉꯥ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯖꯦꯜꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯗꯦꯕꯖꯤꯠꯇꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯉꯥꯗꯨꯗꯤ ꯖꯦꯜ ꯃꯅꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯁꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄ꯭ꯔꯦꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯊꯔꯤꯕ ꯑꯔꯣꯟꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫